Kuki militants in the bomb amadi no mai kapsin the maite khulda kanamong the landara kibada nangan the sokive ibeb sa laikidre. Singi mafam sing the constitution gi makhada local governing body ama semna nabagi thorang lei haibani haina ITLF na sengdora kre. Wakalon manaba opposition gi political party tarana governor the memorandum pishin kre. Amari commando gi uniform set pa miyo sing na faad na pukyo miyo ema like na bangam dana lekidre. Kromjari, Mami TV Prime Time News meeting tawir puno po AMARJIT THOKCHOM na taram loksiri. Hogi pau sandok na pijari. Haukiba November ki tang tareta Imphal West ki Kangsup Singkhong da Kuki militants sing da bom amadi numai kapsin dana maitei khulda akan namong da landara kiba aduda nangal ki saruk ta numai maru na pan badagi sok tuna Rims Hospital da laikan narkiba nupi adu ngasi nungthil laikan abungam dana laikidre. Laikidre nupi adu ki maming ningthozam ningol leichon bum ongbi ibem chakawi Kangsup kharam dagi ni hairi. Market hawa yaudra bahaksang adu Rims ki mokta postmortem toraba matung hayeng miyam gi oiba procession amaga loinana mahaki mayum Kangsup te puthaduna aroiba matung mangam pangthok lagani hairi. Panbayabade tha sigi tareta thokiba akan balanpham aduda police personnel ama BDF ama yauna miyoi mapan Kuki militants sing nakaplakpa nongmui maruna pan medagi soktuna tongan hospital sing pukatuna layeng lakhibani. Media da phongdok kiba Manipur gi manungda Manipur thugaiba pamba Kuki job furupna namna khundaba tengnopal kangpokpi amadi Churachandpur furup asigi oiba tokhaiba lengak ama semlagani haiba adu aranba report ni tribal sing namna taba mafam sing maru oina singi mafam sing da constitution gi makhada local governing body ama semna nabagi thorang lei haibani haina ngasi ITLF na sengdorali ITLF ki spokesperson Ginjabol Jangna the quite phongdokiba matung ina hariba lamdam sing aduda chatnagadaba local governing body ama sembagi thorang lei haibani thabak oina pangthok lagani haibagi decision lobadi leite hairi ITLF ki general secretary oiba Mon Tombing na phongdokibada Kuki jo singna separate administration talakliba ase ngarang nahan tanati kuirabani Manipur lengakna Kuki jo furup ki mathakta manadaba wayel sathai hainasu maral siri Churachandpur amade Kangpokpida normal life hanjale maramaduna Manipur mai sakli haibiganu hojik oiriba Manipur gi phibam asida singi oiba tokhaiba secretariat ama sabiduna tamda satuna mathau tawba ngamdriba MLA sing amadi minister sing mathau tawhanbiu haina center the demand tori haukiba tha taruk asida union home minister na separate administration pinanaba thabak paikat pasu ude haina mahakna pendaba phongdoki ningsingba yabadi Churachandpur da based over indigenous tribals leaders forum ITLF na sayul amagi manungda separate administration pidrabadi makoina lengak sergani haina phongdokiba adu akan mamong da condemn tawi loinana Manipur lengak na makoi mathakta sabsaba logi thabak lokhatkani haina education minister TS Basanta Kumar na phongdokiba leikrabani Hiramasi matang da Basanta Kumar na paugi mifum amada haikibada ngarang ITLF na media da phongkiba wafam adu lo na yaba amadi leiba asida chatnariba constitution gi satna kanglo na yaba wafam nati makoi wafam adu Manipur gi law and order gi phibum da akaiba pinana ba honarakpani hairaduna ITLF ki thawang asida akan mamong da condemn tawi haikibani ITLF na Kuki zo singtagi oiba separate administration ama lehelagani haina media da phongdorak liba asi Manipur da matam kuinadagi nungsinana hingminarak laba furup sing amadi apunbagi saktam da singnarakpani haina amukona lawi amuko gi secretary publicity na thadorokpa cherol amana hai Manipur da tokhaiba lengak ama keidongai da leiba yaroi
ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯤꯌꯥꯝꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ITLF-ꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯀꯥꯏꯕ ꯄꯤꯕ ꯋꯥꯐꯝ ꯍꯥꯏꯕꯗꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯗ꯭ꯔꯕꯁꯨ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯔꯒꯅꯤ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯀꯣꯟꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤꯕ ꯂꯨꯐ ꯑꯁꯤ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯔꯤ ꯊꯥ ꯇꯔꯨꯛ ꯍꯦꯟꯖꯤꯜꯂꯛꯂꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯑꯃꯠꯇ ꯄꯨꯊꯣꯛꯇꯕ ꯑꯁꯤꯗ ꯋꯥꯈꯜ ꯃꯥꯟꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯤꯐꯝ ꯑꯃ ꯀꯧꯕꯤꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯇꯔꯥꯅ MPCCꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ NPCCꯒꯤ ꯂꯤꯗꯔ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛ ꯊꯥ ꯇꯔꯦꯠ ꯁꯨꯖꯤꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯁꯔꯀꯥꯔꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯍꯟꯗꯨꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯎꯗꯕ ꯑꯁꯤꯗ ꯋꯥꯈꯜ ꯃꯥꯟꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯍꯣꯠꯅꯔꯨꯕꯗ ꯎꯅꯕ ꯐꯪꯗꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯑꯃꯨꯛꯇꯪ ꯎꯅꯗꯨꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯄꯤꯁꯤꯟꯕꯅꯤ 하나 ꯐꯣꯡꯗꯣꯛꯈꯤ Manipurian political party masi koisu khana bhaya wa khana matungda karino koi state sida koi tawgada bse laiba kiba da thodoksi sahi tha taru khele tare changjale siboda solution amata koi yemda uda manipur se kamai tawga shanti hanjalakka dage koi manipur se peace haiba da shanti pamba manipur da laiba prada section kuning adu hujik pause da tha taru khela tare changjala si boda Karigumba, future Chanti Lakana Lambi, Deriva state government senior plan plan in the sense having the river another Bahashira, misunderstanding like Bahashira, community and say Masigi leaders in support, Masi having another worry Shananaba, Waroshi number for Punabaki, Masigi solutions for Punabi, Lambi Yat Pesi, you. अदो कोई हाना मयाम जी कंपनी रंगनी कोई वक्त माना बा टेन पॉलिटिकल पार्टी की लीडरशिप से थापर की ममांगदा दिल्ली दा ऑनरेबल प्राइम मिनिस्टर उन्होंने बगी हम खाएं की मयादा ऑनरेबल प्राइम मिनिस्टर ना अमेरिका विजिट तौदनी ममांगदा कोई नाइजे बने उन्होंने बसी सोल्यूशन सी तो पीऊ है ना तो उन्होंने फंगदना कोई तो हलक रहे नाइजिया है जो मोइना नाइरो नो ऑफिशियल की मैं कई दिन है तो कोई हलक है अरे होशी पहुंच गई था तो उन्हीं को फिल्म जे कोई शूट तो हम कहीं दबा है बता खुद सा प्रोवोक थिएटर खान बहाई बता रहे तो शेंग है कि दी कोई मुझे लगे वो सिचुएशन कोई क्राइसिस है मसी हाने देखे कोई है जो बतौनी पॉलिटिकल माइल एज लाउन ना बा कोई तो जब न ते राजनीति तो न बा या की मतम जुनते अदो पूर्ण मक्सिंग से सरकार में लेबना सरकार की रेस्पॉन्सिबिलिटी ngakne law and order hairo misi mina tawri puna moxing se aro state ki leiba state government ki level da moi solution si putokpa warabdi center ki makin lobota center leiba sarkar si ju MJ ki government honorable prime minister Narendra Modi na lead to government se si ju hujik su sida BJP na lead to government si mayam na hainari biduni Honorable Prime Minister, masama na hayo ni double engine government. Ado na nga siya po ito ulit ito kung kangda constitution head hayo tayo ni state sige governor siya sila po ito post wa hayo ba po ito kung kangda na laban ni matiyang pangbiyo kra maruoy ba role kra lawi dragadi state government da kaurga advice to bigera karino to biro ako hayo na una ba sa uri ꯑꯩꯅ ꯊꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯌꯧꯅꯅꯕ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ
Konthojam GP Level Talent Hunt Association Sinduna Konthojam Kangjaibung Community Hall of Wangthokpa Konthojam Gram Panchayat ki manung dalaiba Class 10 amadi 12 lisingani kungo humdogi parikyada First Division da pass tawkraba mahiroi singbo okpa amadi mana yenthokpagi thoramda athoibu mitunglen oina saruk yaraduna mahakna hai aina pamjana khaliba subject aduda mai pakna ba honabada mentally stable oibada natana physically fit ohenba mathau tai ai ngamlaroi haina khanbagi mahuta aina honadaba yadi haibagi wakhalon aduna mangda thamduna pamliba pandam fangnana ba honagadabani haiki mangna makha taraduna hai konthojam kendragi miyamna mihut ama oina thagalakpadagi kendra asida sothariba kaya singasi leitananaba tungan ba thabak thorum kya leptana faikhali mathangi sahidari kendra asidagi position holder puthokpa ngamnanaba aikoi puna honaminasi haiba wafum kya phongdoki ngasigi thorum aduda KZ Daigong Gangmai Director Relief and Disaster Management Government of Manipur amadi Konthojam Kumar Singha ex Youth Coordinator Nehru Yuba Kendra thoram mapu amadi akhanaba mitunglen oina saruk yakhibaga loinana mahiroi singda achamba khudol piduna puning thawatki the Pha Mari Manazida development Sida Kara Tapthara because of what Pandaba Kotaba Mam Kutorzo, even Lepaniati, Wakalo to that way, Adum Chathada line. Mayam, I have Amutahanda Satra Satri appeal, Tokjining Badi, mentally stable, physically fit, negative waiba, Portna, and guide to Upper positive. I know Muida having a wakalun to Sutam Tamil. Sutam I can do it. I do get spirit to the Loina, we always say, and Sushoina. Whatever profession do the Mark Pamba, the profession do the Aduki Pin. Some of the way you Oza we give agricultural can know you, other doctor or you, engineer or you, other these had passion, was subject to the Haukiba November gi mangada mayumdagi sangmai setkani haina thokiba akam awang leikaidagi maibum Avinash amadi Ningthojam Anthony hojik phawa thiba khangdana leiringaida atopa naha ani amasu halaktre hairi Eco van amada punna setkiba naha ani hojik phawa thiba khangdre haina imung manungi miyoi singna police ta wakalak le hairi Pausina hai thiba khangdana leiriba naha ani adu nongpok sekmai police na konba sikhong kunaudagi MD Abdul Sahib sei taragamapan apokpa MD Abdul Hamid amadi MD Alis Khan sei taragamapan apokpa MD Ayasuddin Kawi Makoi ani tha sigi tang taragamari gi ayukta eco van registration number MN06L1848 tonglaga satkibani Makoi ani mangkiba asigi matangda MD Abdul Sahib ki apokpa mafana nongpok semai police da wakat cheron ama pishin kre hairi Committee on Tribal Unity Kotuna National Highway anida sathariba matam kaktaba economic blockade marakta security na akan mangak senduna ngasi jiribamdagi potchei pusilakpa truck humfuga manga Imphal thungnari gari singadu LPG gas purakpa gari taraga taret petroleum product purakpa gari mari amadi atai polam purakpa gari nifuga mari punna gari humfuga mangani amaromda ngasi ayuk gari samaga nifuga manga pot sei singsilaknanaba jiribamgi damak Imphal thadokre hari ngarang numidang pung nipan makhairom taba matamda Imphal East District ki manung sanna leiba Pangai Bazar dagi sakhangdaba singna faduna pukhiba miyoi ama hospital da pukhatuna laikanaraba matungda laikanaba ngamdana leikhidre hairi leikhidaba miyoi ase ahalaf mayai leikai dagi leikhidaba Laishram Jatra gi machanupa Laishram Kiran Sahi Kuntraga nipani hairi thogdo asigi matangda naknaba miyoi singdagi phongba pawgi matung inadi leikhidaba Kiran nasi mamanaba aniga loinana Koi thaknaba machak leinanaba Pangai Bazar da chatminakibani hairi Pangai da dukan phamduna leiba machi gi manaktagi thorakpa matamda gypsy da lakpa kamandugi uniform setpa khulai paiba miyoi kharana mahaku faduna pokibani hairi namidang pung 10 rom tarakpa matamda mahakka chatminakiba mamanaba ani aduna Kiran Pangai ga fawnaba haingang khong haina khangnaba mafam amada soklaga taduna leire haiba imung manungda pau pirakpadagi imung manunggi miyoi singna mahakpu Jenims Hospital da pukhatuna laikanaki adubu laikanaba ngamdana ngarang leikhidabani hairi Misi asigi matang ngasi ayuk miyam gi mifam ama pangthoktuna JSC ama sem kibaga loinana miyoi asigi matangda chap chaba mari makhong phangdriba fawba asiba haksang laukiroi haiba yauna warep kaya laukre hari
Bisnupur district ki Fubalada farmer oiriba Moirangthem Ibomsa Singhana Putoksaba MI Haina Mingtonba Anova Pho Makal Ama district asigi mafam kayada Pak Sanathaduna Potok Pazana Putok Le Haina Ibomsana Miam the Kangalali MI Hariba Pho Makalasi Potok Yamna Leba Amadi Sabad Su Yamna Mahau Leba Variety ni Hari Powasi Mahakna Sahi Ohumgi Mamang the Putoktuna Shangying Toduna Tabada Potok Pazana Lay Amadi Mahau Lay Haiba Kanglapani District asigi Phubala amadi sunu sifagi low pari chama chanida handak thabada pothok ningtina puthok pangamle amadi sada chama mai fakle lomi singna Phubala dagi MI hariba pho asigi phodi phangbigani pho makhal asi low sangamda phobot kunthrarom thoi Phubala gi apunba lofamgi sada yankhairom pho asi thanare haina ibom sana mami tv da phongorani Sahi ahungi mamangdagi puthokchaba mamingna MI phawaiना thonjare phawdi si tarasi amna dagi mati phawthok leiba adugumba phaw makhal variety ama ore aduna longmi sing Manipur da leiba tawi praja pumna mangna hariba phawdi se Phubala da soidana phawdi si phangagani Manipur da leiba longmi praja pumna mangna hariba phaw variety sarasi bu thabiu haiduna Manipur praja pumna mangi longmi praja pumna mukta aina message asi pijare hariba phawdi sabasu hawi makhongju kali Phubala sunjubai lopari sam chani hui thaduna yumthong kudingi hariba phawdi se leiduna mayamna Manipur gi any jaga da leiba mayam lakiduna hariba MI haiba phawse thabiu mamingna MI phawaiना thonjare ai samang siri morangthem ibomja singana puthokchaba phawdi ni yargadi longmi praja singsigi si sukamna waraba sahi lal maraksida longmi singna thabada mai pa e aina mayam thamda thamjari Assam Lengaki ngarang phamkiba cabinet ibifomna Maitei amadi Kuki Purupu tribal status da lehananaba ayaba pikre Makata ba thabak oina Assam Lengakna proposal ama center da tharagani hairi Chief Minister Himanta Biswa Sarmana chair logdana phamkiba state cabinet mifomna Assam da kundariba party Purupu SD list da channanaba Ministry of Tribal Affairs da proposal thabagi ayaba su pikibani loinana Khasi Jenti Development Sembudasu ayaba pikre haina pawo sinahairi Kangleipak Communist Party KCP gi Information and Public Relation Department ki Deputy Secretary M Punsiba Maitei na thadurokpa cheron amana haukiba tang tarago humdogi numidangda Nagamapal Soram leirakta leiba Kongkham Bungi Thongalda Nomai kapsilamba adu mahakna Churachandpur da base toba Kuki Jo narco terrorist singda chang naina yamlaba senpham piduna kwa mana lalon itik tobada chenabagidama aroiba warning oina satharamani hairi Manipur dagi tokhai taba pamliba Kuki Jo MLA tara matam chana suspend tawdabadagi irang makha samtharakpani haina Manipur State Council Communist Party of India gi Office Secretary T.S. Robindrona thadorok pacheron amana phongdorali Seron sinahai haukiba me ahumdagi thokiba Kuki Jo amasung Maitei gi ungkhatnaba adu chin Kuki terrorist singna mangjona sem sarba matungdani haiba adu sengna Kanglaba Fawada double engine Gilanga Asina, Kuki Singi separate administration Taliba Kuki Jo MLA Taragi Matakta Indian Constitution Gi Bakada Cherak Pinana Bahonadi. Makoibu Kankatuna Thamlak Padagi Churachandpur the base Toba Kuki Singi Apex Body Ama Oriba ITLF na Makoigi demand Sayul Anigi Manung the Pidrabadi Kuki Singi Oiba Tongan Balingak Ama Sem Lagani Haina Media da Fongdorakliba Asi Lingak Asi Fail Oire Haibagi Kudamni Haina Manipur State Council Communist Party of India gi Office Secretary T.S. Robindrona Fongdorakli Diamond TV ki banner makada ahan boy na puthokpa music video album Katlage Tarpan Khongjom da leiba Diamond gi mini hall da RK Kaiku social worker na athoiba mitung oiduna release tawgi thoram ama pangthokre Thoram maduda Sur Hospital Khangaboki provider Dr. Somen Kumar Laishram yauna maroiba miyoi kyana saruyaki Music video album asida James Haigurjam amadi Nikina maruoina actori Ketrimayum irabotna Sairengba amadi Subadani mayang lambamna sakliba isai asi Sarat Chandra mayang lambamna tune tawani Gopi Kokna music piri album asigi director Gyanan assistant director da Jing Kuman cinematography amadi editor AMARJIT ni
Genius Wedding Photography na equipment ki thodang lori costume amadi makeup gyanani isai asi haukiba me omdagi haurakliba irang asina thokliba thodok singda mama leibaki athoba kaya thawai thakre marak asida mama leibaki damak state force su thawai thai haiba utpa isai amadi lehoriba imung manungna awaba khangduna leikidraba mabu langban tarpan kachaba haukiba thodok kaya bu ningsingjaba isai amani maka tarakpada Diamond TV na web series yauna tungan video sing puthokuna Diamond TV channel da thagadori anoba artist sing puthokuna makhoyi talent uthoknaba Diamond TV na khudong saba leire hainasu Diamond TV ge MD James Hekuzam na phongdoki Diamond TV na paikachari se ategi amatanate hujikse khoi hauriba ihausi Manipur police yawi Manipur police ki imung manung su asiana yawi haiba se masi uchaning ba haiba tare akhoi mathang puthokchar kadaba series web series ne chingbudu gi changyeng ama tawjabani adun yumthang nariba state Assam da drug trafficking in mayok te lokhalak liba akan bathabak singi manung sana ngarang state adugi Karbi Anglong police na tungan ba sapon cap samaga kuntra da haplaga gari amada lochin na purakpa heroin kilogram amaga dasmik humfuga manga ga konana miyoi ani fagale hari singnaningai oiba gari ama Karbi Anglong police na khamduna check tobada aina yadaba drugs sing adu gari adugi chamber da losilaga purakhibani drugs sing asiga konana Manipur dagi miyoi anisu fagale hari fagalaba miyoi sing ani adudi Tojibur Rahman amadi Abdul Rahman kawi Manipur dagi ni hari makhoi dagi lupa crore mapan ga dasmik mangalong gi drugs sing adu fagat kibani makhoi mathakta makhatana thijinbagi thabak chathari gari adu Churachandpur lom dagi lakhibani haina police na thijinbagi khangle hari Ukrul district ta ekar nifu hena sawa chingmai da tharamba popi pambising Ukrul district police forest department amadi atai security personnel singi joint operation amadi yanthatuna manghan kre haina headquarter IGAR sauna thadurokpa cheron amana hairi operation asi Manipur lingakna satharakli ba war on drugs 2.0 campaign gi manung sana sathabani tha sigi tang amadagi district asigi Fadang amasung Samphu village ki marakta leiba ekar nifu henba chingmai gi surukta popi pambi sing thare haibagi pau joint survey amana khanglak padagi ngarang combined force na sangsinduna popi sing adu yanthatuna mahan kibani hari loinana popi cultivator sing aduna sizinaramba khangpok sang singsu mai thaduna mahan khre hari Taraga Mari Suba Ampa Senior Women's Football League Lisingani Kunga Humdoi Kunga Mari Lakliba December Gitang Taradagi Hauragani Haina All Manipur Football Association Thadrupa Cheron Amana Haidi League Asida Saruk Yagadaba Singi last date of entry na Thas Gitang Kunga Mangani Aduga entry fee na Lupa Lising Ohum Oyani Masigidabak Manager Singi meeting Ama Thasigi Kunginung Tilpung Ani Tabada Artificial Turf ground lamlong da pangthokani loinana saruk yagadaba team singna CRS amasung CMS soidanamaki tawgadabani haina All Manipur Football Association gi maikedigi thadoropa cheron nasina hairi Nifugani Toy Suba State Level Science, Mathematics and Environment Exhibition for Children Lisingani Kungani Toy Kungomdoi on the Man Team Technology and Toys Hyper Program Ase Ngasi Ramlal Fall Higher Secondary School Imphal Daloshin Kray. Masak Naibu Miyo Kiana Saruk Yaduna Pangtokiba Thoram Aduda Sri H. Gyan Prakash IAS Commissioner Education is Government of Manipurna High Science Exhibition asi maruina exhibition asi tawba matamda masa masagi oiba wakal puthokna model saba asi mahiroi singi experiential learning oi gadori bani experience oina learn tawba asina aikoigi lyric oina ngaihak tang paraga rote learning oina tawkiba asidi chahi ama ani exam hek loi kibada loina kawkigani aduga masana model ama sajaba haiba asidi tungkoina science ki oiba principle sing adudi ningsing bagaloina na kawba ngamloi exhibition asi mahiroi singi oina yamna kanaba amadi masida oja singna mahiroi singbu guide ningtina tobiba ase yamna fai oja singnasu mahiroi singbu encourage tobiyo amadi
ओजागी अपाम नत्तबा महिरोई सिंगी ओइबा अपाम मॉडल साबदसु हेल्प तोबियो हाइना हाइकी interactive कोई आवा toys हाइडी artificial intelligence यावा toys अखोई नसी हायरगा माना कमाइना कुमक्पा अरेसी तो हायरगा मा obey तो बा सिवो यारे अदुगा toys याम interesting नि हाइबदी अखोई की age group लेते toys की अंगांग की toys अहन की toys अहन और सुमाई मागी के कनो माई की level तो भी पतुगे न toys तुम ले दो इनी अन अखोई मैं am हाइनो boys toys and either it under certain toys farming. Aduna Yamna Maru topic ni Sisto Ozasing Satrasing Yamkana, Pona Bidra, and Otobu, am no idea. Adekidi, all the participants and all the prize winners who congratulate Tony Moyo Ozasing Su, congratulate Tozeri, Aduga Makata Pada Moy Digi Hena, Matan Saida Hena Pazaba, Adegi Akogi, Sitigi higher competition da. And success, my best wishes to them. See Hairaga lessons again. Thank you. Exhibition adura saruk yakiba makok mathang takraba mahiroi sinda case award memento amadi certificate su yentoki mahiroi kunga tarettasu consolation prize piki loinana best teacher guide manasu yentoki science exhibition asidagi khangal aba mahiroi taraga manga Maharashtra da pangthokadaba national science exhibition da saruk yanana ba khankre hairi Hojik loisilakura maroi pausing amona pijari Kuki militant singna bom amari no mai kap sindra mai tai khulda akanu mong da landa rakhibada nangan da sokiba ibem sa lai khidre Singi mafam singda constitution ni makada local governing body ama semna nabgi thorang lai haibani haina ITLF na sendora kre Wakalon manaba opposition ni political party tarana governor the memorandum pishin kre Amadi commando gi uniform set pa miyo sing na faad na pukhi ba miyo ema like na bangam dana like hidre Ngasi gidang tadi matang sa MAMI TV Prime Time News sing people sinjari mit yang tabi puno po AMARJIT THOKCHOM na amukan na kurum jari